القلم. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. نون والقلم وما يسطرون ما أنت بنعمة ربك بمجنون. نون خنسنو قلمنا أمسون مكوينا إيري بدونا. O Muhammad sallallahu alaihi wasallam nang girab ki thawjal dagi angau banate o sa ang hayrin na ba taseng namak nang di mina ngau na so ai so ngau ba na bi chin ba taseng namak nang gidi tat panai draba manani taseng nang ngau ba na hai ja so no karam wa no na ni ma bi wa ri du ne mana so ya am sa sa akhirata taseng namak nang di laibani achauba thaki lamchatta yam wangba yam phajaba lamchattane rasulna lairisi afaba ikhlaq hayduna urdu dasi akhlaq haydu lamzat phajaba lamzat sigi lamzat sini rasul gi lamzat tambayana hadis da ko khutba da solidi aduna nangna thuna uragani amasung makhoina su uragani u hedana rasul gi matam gi mising di ukhra nakhoi gi manungda ngauri badu kanano haibadu kanano ngauri du khangana thuna urana tasengnamak nangi rapti mana hena khangbani magi lambi dagi langphaina khraba mahag adubu aduga mana hena khangbani lamjing biriba adubusu kana ngau ba ni kana lamjing ba se kana tos buzai mo si ma ni shena khang ba che khang da mute ba khang ba ni shena khang aduna wa laurunu yadaba singdugi makhoina pambani nangna thot tharakpa makhoisu thot tharaknaba mushrik singduna pameba yadab singduna adi thot tharakpa pameba la la compromise dorokpadu rangi wa ya waru waru hukum do la halakpa la na sang pa me nang la na sang ra adi ho jula ni ba nang adu khalle na nang na la na pu ya me te hai si do adu ta alan hai ta hai da makhoina pamisina adugi rasuna lai thalakpa kom thorakpa thot tharakpa makhoina haibisu khara hek yaba adu pamiba wa laurunu hainabi oina wasakkan ba tukaccheningai oiba khuding mat compromise ta unar no hai compromise ta unar hai mithingai koina chattuna badnam sandokpa adum budai wa laurunu mithingai koina chattuna badnam sandokpa kangu sidi myam lairimi hujiksa adum budai wa duni launga ne wa laurunu ana lana hai afababu thingba lamhenba papi Quran tasila Quran se sini mo hoida tawri sen haida adu thingnam natro hona de kangu umsu lairi hai damun wana adu mami singbi wala uru tamthiba adu gisu mathakta lannaba macha ayat sing sida pallibasi al walid bin al mughira buni hai lan sai se ai lene yembi amin pallaga sai deva amin pannateva bunga haivina basi ya ngam sa zanim hasi
ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯐꯠꯇꯕꯁꯤ ꯀꯌꯥꯝ ꯇꯧꯅ ꯑꯗꯨꯝꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯋꯥꯠꯁꯜꯂꯨꯅꯨ ꯑꯗꯨꯒꯤ ꯃꯊꯪ ꯒꯨꯟꯁꯦ ꯍꯥꯏꯔꯛꯏꯗꯅ ꯃꯤꯗꯨꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎꯇꯨꯜꯂꯤꯝꯕ ꯗꯖꯥꯂꯤꯀ ꯖꯅꯤ ꯌꯥꯝꯅ ꯑꯣꯛꯇꯕ ꯀꯌꯥꯝꯇ ꯌꯥꯝꯅ ꯑꯣꯛꯇꯕꯅꯣ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯖꯤꯅꯥ ꯀꯥꯔꯣꯏ ꯖꯥꯅꯤꯒꯤ ꯃꯆꯥ ꯖꯤꯅꯥꯒꯤ ꯅꯄꯣꯛꯄ ꯃꯆꯥ ꯂꯨꯒꯥ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨ ꯋꯥ ꯂꯧꯔꯨꯅꯨ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯎꯕ ꯐꯪꯕꯅꯤ ꯃꯥꯅ ꯃꯔꯜ ꯄꯥꯏꯕ ꯑꯃꯁꯨꯡ ꯃꯆꯥ ꯌꯥꯝꯕꯗꯒꯤ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯥꯅ ꯈꯨꯇꯥꯅꯤ ꯇꯧꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯃꯆꯥ ꯃꯁꯨꯁꯤ ꯌꯥꯝꯃꯦꯕ ꯍꯟꯗꯟ ꯃꯔꯜꯁꯨ ꯆꯥꯎꯋꯦꯕ ꯄꯥꯏꯕ ꯑꯗꯒꯤ ꯃꯥꯜꯁꯤ ꯌꯥꯝ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯍꯤꯡꯒꯅꯦꯅ ꯈꯜꯂꯤꯅꯦꯕ ꯃꯥ ꯑꯗꯨꯅꯅꯦꯕ ꯃꯥ ꯈꯨꯇꯥꯅꯤ ꯇꯧꯔꯤ ꯑꯣꯛꯇꯣ ꯃꯉꯣꯟꯗ ꯊꯤꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡ ꯃꯥꯅ ꯍꯥꯏ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤꯅ ꯀꯩꯁꯨ ꯂꯩꯇꯦ ꯃꯃꯟ ꯍꯥꯏ ꯐꯨꯡꯒꯥ ꯋꯥꯔꯤꯗꯗꯤ ꯗꯦꯜꯂꯤꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯣꯏꯗꯕꯗꯣ ꯑꯗꯨꯝꯕꯅꯤ ꯅꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯩ ꯏꯛꯄ ꯌꯣꯠꯅ ꯃꯅꯥꯇꯣꯟꯗ ꯃꯅꯥꯇꯣꯜ ꯍꯥꯏꯔꯤꯁꯤ ꯃꯤꯒꯤ ꯃꯅꯥꯇꯣꯟꯗꯤ ꯑꯟꯐ ꯀꯧꯗ꯭ꯔꯣ ꯎꯅꯨꯐ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯁꯤꯗ ꯈꯣꯔꯇꯨꯝ ꯍꯥꯏꯔꯦ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯈꯣꯔꯇꯨꯝꯁꯤ ꯃꯅꯥꯇꯣꯟꯁꯤ ꯁꯥꯃꯨꯗ ꯁꯤꯖꯤꯟꯅꯩꯕ ꯑꯗꯨ ꯃꯣꯏꯒꯤ ꯗꯣꯖꯛꯇ ꯇꯥꯒꯗꯧꯕ ꯃꯤꯈꯣꯏꯁꯦ ꯃꯅꯥꯇꯣꯟ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯅꯠꯇ꯭ꯔꯣ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯃꯈꯣꯏꯕꯨ ꯍꯩꯀꯣꯜꯒꯤ ꯃꯤꯁꯤꯡꯕꯨ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯒꯨꯝ ꯃꯈꯣꯏꯅ ꯋꯥꯁꯛꯈꯤꯕꯗ ꯃꯗꯨꯒꯤ ꯍꯩꯁꯤꯡꯗꯨ ꯍꯦꯛꯀꯅꯤ ꯍꯥꯏꯅ ꯁꯤ ꯄ꯭ꯔꯃꯥꯟꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯆꯠꯇꯨꯅ ꯍꯥꯟꯅ ꯌꯥꯎꯈꯤꯕꯗꯣ ꯂꯥꯏꯔ ꯑꯝꯇ ꯈꯪꯕ ꯌꯥꯗꯦ ꯑꯅꯤꯕ ꯑꯝꯇ ꯈꯪꯍꯟꯕ ꯌꯥꯝꯇ ꯑꯩꯈꯣꯏ ꯉꯟꯅ ꯆꯠꯂꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯉꯟꯅ ꯆꯠꯂꯤ ꯃꯐꯝꯗꯒ ꯄꯤꯕ ꯌꯥꯝꯇꯦ ꯆꯠꯂꯦꯒ ꯍꯧꯅꯔꯒ ꯆꯠꯂꯤꯕ ꯑꯗꯨꯗ ꯕꯥꯞꯁꯨ ꯂꯣꯏ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯑꯗꯨ ꯋꯥꯔꯤ ꯑꯃ ꯄꯤꯈꯤꯗꯅ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯏꯅꯥ ꯕꯂꯧꯅ ꯍꯧ ꯀꯃꯥ ꯕꯂꯧꯅ ꯑꯁꯥꯕ ꯑꯩꯈꯣꯏꯅ ꯀꯁꯝ ꯆꯥꯈꯤꯕꯗꯨ ꯑꯩ ꯉꯟꯇꯥꯅ ꯍꯦꯛꯇ ꯈꯥꯎꯔꯦ ꯂꯣꯏꯔꯦ ꯍꯦꯛꯑꯦ ꯂꯣꯏꯔꯦ ꯁꯣꯏꯔꯛ ꯉꯥꯝꯂꯛꯄ ꯌꯥꯕꯒꯤ ꯋꯥ ꯊꯝꯗꯅ ꯑꯗꯨ ꯀꯔꯤꯝꯇ ꯋꯥ ꯏꯟꯁꯥꯜꯂꯥ ꯍꯥꯏꯍꯧꯗꯅ ꯏꯁꯇꯦꯁꯟ ꯍꯥꯏꯗꯤ ꯏꯟꯁꯥꯜꯂꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯈꯥꯎꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯦꯕ ꯑꯗꯨ ꯍꯥꯏꯍꯧꯗꯕꯤꯗ ꯑꯗꯨꯛ ꯐꯖꯅ ꯃꯨꯜꯂꯕ ꯂꯧꯗꯨꯕꯨ ꯁꯝꯅ ꯍꯥꯏꯔꯕ ꯋꯥꯈꯜꯗꯨ ꯄ꯭ꯔꯃꯥꯅꯦꯕ ꯑꯗꯨꯛꯐꯖꯅ ꯃꯨꯜꯂꯕꯗꯨꯕꯨ ꯑꯃꯨꯛꯏꯟꯁꯥꯜꯂꯥ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔꯗꯨ ꯈꯟꯗ꯭ꯔꯦꯕ ꯑꯃꯨꯛ ꯇꯧꯔꯛꯇ ꯏꯟꯁꯥꯜꯂꯥ ꯈꯟꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯍꯥꯏꯗꯦꯕ ꯈꯥꯎꯔꯨꯗꯕꯅꯤ ꯄꯔꯃꯥꯟ ꯄꯤꯕꯤꯅꯨꯀꯣꯁꯦ ꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯁꯤꯁꯦ ꯇꯧꯕꯁꯨ ꯌꯥꯏ ꯇꯧꯕꯁꯤꯗꯗꯤ ꯄꯔꯃꯥꯟꯅꯦ ꯄꯤꯌꯨ ꯑꯗꯨꯗꯒꯤꯗꯤ ꯀꯣꯏꯔꯛꯈꯤ ꯃꯗꯨꯗ ꯀꯣꯏꯔꯛꯄ ꯑꯃ ꯗꯁꯥ ꯑꯃ ꯅꯪꯒꯤ ꯔꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯣꯛꯊꯣꯛꯈ꯭ꯔꯕ ꯈꯥꯎꯗꯣꯛꯈ꯭ꯔꯕ ꯇꯧ ꯂꯩꯔꯝꯃꯦ ꯂꯧ ꯈꯥꯎꯈ꯭ꯔꯕꯒꯨꯝ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯥꯎꯗꯣꯛꯇ ꯂꯩꯕ ꯂꯧꯁꯤꯗꯤ ꯀꯔꯤꯝꯇ ꯃꯍꯩ ꯌꯥꯎꯕꯗ꯭ꯔꯦ ꯄꯠꯇꯅ ꯄꯨꯝꯗ ꯂꯩꯔꯝꯕꯗꯤ ꯈꯥꯎꯗꯣꯛꯈ꯭ꯔꯕꯅꯤ ꯇꯥꯞꯇ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯨꯝꯕꯅꯦ ꯇꯥꯞꯇ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯧꯊꯣꯛꯅꯈꯤ ꯑꯃꯅ ꯑꯃꯕꯨ ꯑꯉꯟꯕ ꯑꯌꯨꯛꯇ ꯉꯟꯅ ꯀꯨꯝꯂꯣ ꯅꯈꯣꯏꯒꯤ ꯂꯧꯐꯝꯗ ꯑꯗꯨ ꯃꯈꯣꯏꯗꯤ ꯈꯥꯎꯏꯗꯨ ꯈꯪꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯧꯅꯔꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯟꯇꯥꯅ ꯀꯧꯅꯔꯦꯕ ꯂꯣꯛꯑꯣꯔꯗꯃꯦꯟ ꯆꯠꯂꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯅꯤ ꯗꯨ ꯑꯂꯥ ꯍꯥꯔꯁꯦ ꯀꯨꯝꯅ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯈꯥꯎ ꯆꯠꯂꯁꯤ ꯏꯟ ꯀꯨꯝ ꯁꯥꯔꯤ ꯃꯤ ꯅꯈꯣꯏꯅ ꯈꯥꯎꯇ ꯈꯥꯎꯒꯩꯗꯤ ꯉꯁꯤ ꯈꯥꯎꯍꯧꯒꯗꯕꯅꯤ ꯈꯥꯎꯒꯩꯗꯤ ꯉꯁꯤ ꯈꯥꯎꯍꯧꯁꯤ ꯂꯩꯍꯧꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯧꯁꯤꯡꯗꯣꯔꯒ ꯈꯥꯎꯕ ꯂꯧꯒꯤ ꯈꯟꯅꯔꯝꯕꯗꯤ ꯂꯧꯒꯤ ꯂꯩ ꯀꯩꯒ ꯑꯣꯏꯔꯒꯅ ꯁꯔꯃ ꯑꯦꯁ ꯃꯣꯏꯁꯦ ꯂꯧꯁꯤꯡꯗꯣꯔꯒ ꯑꯩꯈꯣꯏ ꯈꯥꯎꯕ ꯍꯥꯏꯅ ꯍꯥꯏꯒꯅꯦꯕ ꯁꯤꯗ ꯍꯩꯅꯦꯕ ꯁꯤꯁꯦ ꯍꯩꯒꯤ ꯕꯕꯥꯅ ꯕꯥꯀꯤ ꯑꯗꯨꯅꯗꯤ ꯂꯣꯛꯄ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯍꯩ ꯂꯣꯛꯄ ꯉꯟꯅ ꯀꯨꯝꯂꯣ ꯅꯈꯣꯏꯒꯤ ꯂꯧꯐꯝꯗ ꯅꯈꯣꯏꯅ ꯍꯦꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯎꯍꯩꯁꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯣꯏꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯨꯝꯃꯔꯁꯦ ꯒꯗꯥ ꯌꯛꯗꯨꯁꯤ ꯑꯌꯨꯛꯇ ꯉꯟꯇꯥꯅ ꯆꯠꯄꯗꯨꯒꯤ ꯑꯥꯔꯊꯅꯤ ꯑꯗꯨꯅ ꯉꯟꯅ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯑꯥꯔꯊ ꯑꯃ ꯌꯥꯎ ꯍꯩ ꯌꯥꯎꯕ ꯅꯠꯇꯦꯕ ꯁꯤ ꯒꯗꯥ ꯌꯛꯗꯨꯁꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯄꯁꯤꯕꯨ ꯀꯧꯋꯦ ꯑꯉꯟꯕ ꯆꯠꯄ ꯑꯣꯗꯨ ꯀꯨꯝꯃꯣ ꯉꯟꯅ ꯆꯠꯂꯣ ꯅꯪ ꯂꯧꯕꯨꯛꯇ ꯉꯟꯅ ꯆꯠꯁꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯔꯛꯈꯤ ꯃꯤꯅꯤ ꯃꯤꯅꯤ ꯍꯥꯏꯅꯔꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯂꯥꯎꯗꯕ ꯆꯨꯔ ꯆꯨꯔ ꯇꯧꯗꯅ ꯇꯣꯡꯅꯔꯦ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯅꯔꯦ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯅꯪꯕ ꯑꯃꯠꯇ
तुमने हाय रे करीना आराम से हम लोग मिस्किन के हम एक कोई फुक कोना रोई दौर में सिलो का दौर से हाय रोनो ना एक कोई लोग तो मैं नहीं चाह मान ये लोगों को मुझे सिया रहा है ये तो सिया रहा है और दिन होया कौन रियाम से गन मम्मी ने को मिला सारे एक कोई फुक कोना रोई ना कुम ना दौर मखोई ना गन न चट की मखोई के अनिंग बदुगी मथकता अंगम बस हारा दोना मखोई निंग पोतो अदु हर दशे के अर्थ से लघु पुष्को हर्ष पुष्को है बाबू इसलिए निंग पुष्को है बात है चेला अदु अनिमक होना अर्थ लौर से यार अमक तो नहीं इवने बात है हर दिन मखोई निंग ही बोल सब तो इको सोच न पातो नहीं ना वो खल ले का दे रही नहीं कोई ममत में खल ले खन के मी से कान दर दर ना करी खाओ ममत मम नहीं कोई लोग ममत कोई मुझे तो पुण्य तो मुझे लोग हो रहे हैं ना हाय को मत चल अदुबु मखोइना मधु हैकोल लु उबदा मखोइना हाइखि तसेनमा इकोइ लंफैनरे वारी समझि लाए अदु मत लाए अदुगा हैकोल दि ओ मतम दि एन हाइदब तो हाइद्रेबा मखोइना उबगा तबक तु मतमदा मखोइना हाय करी हाय इकोइ लंफैनरे लंबी लंबी ओन उबदा लबक तु उगन उता ता हाइये काय मकु होले मंत्र इकोइ सो दम हाइनि कैन इकोइ सो मै तौरस सिमियोइ बना हाइबो हाइदुने सि पाउताक लौना बनी आया अदुगिनी वारी से सेंग इद्रिसे वारी से दरकार पाउताक लौना बनी आई मुल्ले त मारूम ओरे दे को मुल्ले तौरी से मुल्ले नते अखोइदी ओइरे मत्पी खरबसिंग अदु मुल्पा से मखोइगी मनुंगदगी ख्वाइदगी मयाई ओइना चटपदुना हाइखि सिंबदुना अना हाइखिद्रा नखोइदा करीगी मागी हाइदि अल्लाहगी मतिक मंगान सक सोंदबगे अल्लाह पन गिद्रिब करिगिनो बा एन खाओ नि चलो लो ने न हाइखिदु हाइदि हाइ इंशाअल्लाह हाइउने आई हाइखिद्रा खाना ये ऐसे जो खाऊंगा मैं मुठ खिरसी मैते की नते पंगन की ने मुठ खिरसी बाग मखोइना हाइखि मतिक मंगान नि इखोइ गी रब की तसेनम इखोइ ओयुरे आरान बतौबसिंग इंशाअल्लाह का मन है को थास बोलता हूं तो उसमें सुबह ले ना ऐसे मोमन है ऐसे तरह नबी दु मतलब जो है दो अदो थाल तब कांगू ने मुसलमान ने मिलेगा अदुदगी मखोय खरादा उनसन की अमगा अमगा मराल पीनरदुना मोय मसेन गाना बहोय पॉइंट पुथोनबा एसन तौदुमेन मखोयना हाइखि ओ अवाबि नबी की मतलब थोक बारे ते नबी ना दा पर नाम पीरगा लाम है मगो सिंसे अदु बात बावला सिंदो मादु मन तौ नि को होसे अदु बावला सिंदु परमाने तो हान मामा तो थोखिबा परमाने इखोय पौता अना बल्ला निसिमि अदुदगी मखोय खरादा उनसन की अमगा मराल सिनरदुना मखोयना हाइखि ओ अवाबिनिदा मिसिंसे खानदरा ने तो बादा आई दे दु हाइदरा तौ दो दुनि मराल सिना बस मखोइना हाइखि ओ अवाबिनिदा इखोइगे तसेंगनमक इखोइदि ओइरुरे लमहेनबसिंग इसाना सोइरुमने दो हाइदेबा अस मदु इसिंग दु पुंगखरदु सुमै तौबनि अदु तौबनि अदा तौबनि ना हाय असाइ लोकपा कांदा यतिम की मिस्किन की दरकार लेबा मीगे लाइरबगी से अल्लाह पिरे इमे हाइदु खंदे सोइरप कांदनि इमाइ मसी नोंगसिननि धकुमसिननि नाइनरदि ना नहीं तो ना सोयल ना ओइबे याय ना हान दे खौर से हान रो सन हा ना लो तक नि कराय ना मुतै तमनरि ओइबे याय खोइ गिरबना ai khoi da mahut pi bi ba masidagi hena phau tu mang ram tung da song pa halak na ba masidagi hena bi bi ba apha ba ta seng na ma ai khoi pam jana on san jarabani mang ram tu de khoi su on re ji hai re e ba hai da matam du de kai kan do mang ram tung da to ba to bu gi niyom se khoi sini azab su ta si kadalik al azab asumnani taibang sigi dandi du adubu akhirat ki dandi nadi hena chawbani makoina khanglam labadi iman wala allah bu thajare na haiba kangu du adra dunia da dandi piba ki parman gari suni allah na ukki sigo sire hen chawne ba akhirat tam dandi ta seng namak chumna chachaba singidi makoi gi rab ki manakta nungai ra ba hikol sinni pum namak allah da thajab thamba mi du
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯇꯧꯒꯗ꯭ꯔꯥ ꯃꯨꯁꯂꯤꯝꯁꯤꯡꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗ ꯇꯧꯕꯒꯨꯝ ꯃꯨꯁꯂꯤꯝ ꯅꯠꯇꯕꯁꯤꯡꯗ ꯇꯧꯒꯗ꯭ꯔꯥ ꯄꯨꯔꯥ ꯑꯜꯂꯥꯍꯗ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯃꯨꯁꯂꯤꯝꯗꯨꯗ ꯑꯜꯂꯥꯍꯅ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯅꯥ ꯐꯪꯉꯔꯣꯏ ꯍꯥꯏꯕꯅꯤ ꯑꯔꯥꯟꯕ ꯅꯈꯣꯏꯁꯨ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯕꯤꯆꯥꯔ ꯇꯧꯕ ꯃꯇꯝꯗ ꯅꯁꯥꯃꯛꯁꯨ ꯏꯟꯁꯥꯟ ꯅꯁꯥꯃꯛꯁꯨ ꯑꯔꯥꯟꯕꯒ ꯑꯆꯨꯝꯕꯒ ꯃꯥꯟꯅꯍꯟꯕ꯭ꯔꯥ ꯃꯥꯟꯅꯍꯟꯗꯦ ꯑꯗꯨꯇꯅꯤ ꯑꯩꯅ ꯇꯧꯗꯣꯔꯤꯁꯨ ꯁꯤꯅ ꯍꯥꯏꯕ ꯀꯩꯗꯧꯔꯕꯒꯦ ꯅꯈꯣꯏꯅ ꯀꯔꯝꯅ ꯋꯥꯔꯦꯞꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯂꯩꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯑꯃ ꯃꯗꯨꯕꯨ ꯅꯈꯣꯏꯅ ꯅꯩꯅꯔꯤꯕ ꯁꯤ ꯀꯨꯔꯥꯟꯁꯤ ꯊꯝꯃꯒ ꯈꯪꯕ ꯅꯈꯣꯏ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯈꯣꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯗꯨꯗ ꯇꯁꯦꯡꯅꯃꯛ ꯏꯔꯤꯕ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯖꯕꯗꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯇꯨꯗꯅꯦ ꯏꯔꯤꯕ ꯅꯈꯣꯏꯅ ꯈꯟꯖꯕ ꯅꯈꯣꯏꯅ ꯁꯦꯂꯦꯛ ꯇꯧꯕ ꯄꯣꯠꯇꯣ ꯅꯈꯣꯏꯅ ꯁꯤ ꯑꯣꯏꯅꯦꯅ ꯈꯟꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯑꯣꯏꯔꯅꯦꯅ ꯈꯜꯂꯕ꯭ꯔꯥ ꯂꯩꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯂꯩꯕ꯭ꯔꯥ ꯑꯜꯂꯥꯍꯒ ꯇꯧꯅꯕ ꯋꯥꯁꯛꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯤꯗꯕ ꯅꯨꯃꯤꯠ ꯐꯥꯎ ꯆꯠꯅꯒꯗꯕ ꯃꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯅ ꯆꯠꯅꯒꯗꯕꯗꯤ ꯕꯥꯜꯂꯦꯒ ꯑꯌꯧꯕꯤ ꯋꯥꯁꯛ ꯍꯦꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯁꯛ ꯑꯃ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯈꯣꯏꯁꯤ ꯁꯣꯏꯗꯅ ꯅꯈꯣꯏꯗꯅ ꯆꯠꯂꯅꯦꯅ ꯅꯈꯣꯏꯅ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯋꯥꯔꯦꯞꯆꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯋꯥꯔꯦꯞꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯃꯨꯁꯂꯤꯝꯅ ꯀꯜꯃꯥ ꯁꯣꯜꯂꯝꯃꯦꯅ ꯖꯟꯅꯠ ꯆꯠꯂꯗꯝꯃꯦꯅ ꯋꯥꯔꯦꯞꯆꯔꯤꯗꯣ ꯑꯜꯂꯥꯍꯒ ꯋꯥꯁꯛꯅꯗꯅ ꯀꯌꯥꯃ ꯐꯥꯎ ꯑꯗꯨꯅ ꯌꯥꯔꯅꯤ ꯀꯜꯃꯥ ꯁꯣꯟꯈ꯭ꯔꯗꯨꯅ ꯌꯥꯔꯅꯦꯅ ꯂꯦꯞꯅꯕ ꯑꯃ ꯂꯩꯔꯕ ꯑꯜꯂꯥꯍ ꯍꯪꯉꯨ ꯃꯈꯣꯏꯒꯤ ꯀꯅꯥꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯦꯞ ꯅꯪꯅ ꯂꯦꯞꯄꯤꯗꯣ ꯅꯁꯥꯅ ꯑꯩꯅ ꯆꯨꯝꯃꯦ ꯑꯩꯅꯤ ꯆꯠꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯅꯤ ꯂꯦꯞꯄꯤꯗꯣ ꯑꯗꯨꯒꯤ ꯗꯥꯏꯇꯗꯨ ꯀꯅꯥꯅ ꯂꯧꯕꯅꯣ ꯍꯪꯉꯣ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯗꯧꯔꯤꯕ ꯑꯥꯗ ꯁꯣꯏꯔꯝꯃꯒꯅ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯋꯥꯔꯦꯞꯇꯨꯒꯤ ꯗꯥꯏꯇꯁꯤ ꯑꯥꯗ ꯁꯣꯏꯔꯝꯃꯣꯅꯦ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯗꯧꯔꯤꯃꯣ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗꯨ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯃꯈꯣꯏꯅ ꯊꯥꯖꯕ ꯂꯥꯏ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯂꯥꯏꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯈꯤꯕ ꯑꯗꯨꯝꯕ ꯂꯥꯏ ꯂꯩꯔꯕ꯭ꯔꯥ ꯍꯥꯟꯅ ꯃꯃꯥꯒꯤ ꯆꯥꯟꯕꯤꯗꯨ ꯂꯩꯔꯗꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯄꯨꯊꯣꯔꯛꯑꯕꯅꯤ ꯑꯆꯨꯝꯕ ꯑꯩꯈꯣꯏ ꯇꯧꯔꯛꯄ ꯆꯨꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯧꯔꯤꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯂꯩꯔꯕ꯭ꯔꯥ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯈꯨꯔꯥꯏ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯧꯔꯛꯀꯗꯕ ꯈꯨꯔꯨꯝꯖꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯃꯗꯨ ꯇꯧꯕ ꯑꯈꯤꯔꯠꯀꯤ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯅ ꯁꯖꯗꯥ ꯇꯧꯅꯕꯒꯤ ꯀꯧꯔꯛꯄꯗꯨ ꯑꯗꯨꯗ ꯁꯖꯗꯥꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕꯗꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯍꯥꯡꯗꯣꯛꯄꯁꯤꯒꯤ ꯑꯥꯔꯊꯁꯤ ꯈꯨꯔꯥꯏ ꯍꯥꯡꯗꯣꯛꯄ ꯑꯗꯨꯝ ꯍꯪꯅꯔꯤ ꯍꯪꯅꯔꯗꯤ ꯑꯗꯨ ꯃꯇꯝꯗ ꯑꯋꯥꯕ ꯃꯇꯝꯗꯨ ꯇꯥꯔ ꯃꯇꯝꯗ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯤ ꯕꯗꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯖꯤꯛꯁꯨ ꯁꯧꯗꯤꯗ ꯂꯩꯌꯦ ꯐꯖꯅ ꯋꯥꯔꯨꯔꯒꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯝꯃꯛꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯀꯩꯀꯩ ꯎꯠꯄꯅꯤ ꯐꯝꯃꯛꯄꯤ ꯑꯃ ꯂꯩꯌꯦ ꯁꯤ ꯇꯥꯈꯠꯂꯒ ꯈꯨꯔꯥꯏꯁꯤ ꯌꯦꯡꯉꯨ ꯈꯨꯔꯨ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯥꯈꯠꯂꯒ ꯐꯝꯃ ꯑꯗꯨꯒ ꯃꯈꯨꯠꯁꯤ ꯁꯦꯔ ꯅꯥꯜꯂꯦ يوم يكشف عن ساق يوم وين هالشيء جيس رول سبت وقت آبريगा ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯋꯥꯍꯩꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯋꯥꯕ ꯃꯇꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯁꯨ ꯐꯝꯅꯗ꯭ꯔꯅꯦ ꯑꯍꯟ ꯁꯥꯕ ꯀꯥꯟꯗ ꯋꯥꯕ ꯀꯥꯟꯗ ꯑꯗꯨꯏ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡꯗꯨ ꯂꯨꯛꯊꯔꯗꯨꯅ ꯃꯈꯣꯏꯕꯨ ꯀꯨꯞꯁꯤꯜꯂꯗꯨꯅ ꯆꯣꯞꯄ ꯏꯀꯥꯏꯕꯅ ꯀꯧꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯁꯖꯗꯥ ꯇꯧꯅꯕ ꯃꯈꯣꯏꯅ ꯇꯥꯏꯕꯪꯗ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯤꯉꯩꯗ سجدة تو ينجي غمبرة ينجي إنه لا لو هاي مثلا مخوي غم ويا بن مثلا مثلا غم ويا الدنيا على تو الدنيا أنا مخوي يسوي أي شيء دو مخوم شيء كوبا سيرة الدنيا ده إخوانا سجدة توي لاين تونا درو ميشو دم سجدة بدي لوين تونا ريدنا تونا هذا دي غم ويا هاي ده كأنه الله أنا هاي بخدمه أوردر دو أدرو چومدين أدو خبطة ده سجدة تو يا مانگون ده خبطة كون بمانگون ده خبطة سجدة تو هاي بني مان هاي دو خبطة لو كده أدوني سجدة كي مينسي أدونا ثادوك لو إنغون ده هيدي الله ده مسيجي واريسي بو يادا بسينغ سيجي حديثي يادا بسينغ دو ألان ثاري بحديثي يادا بسينغ دو
ꯑꯜꯂꯥꯍꯗ ꯊꯥꯗꯣꯛꯑꯕ ꯁꯤꯗ ꯑꯜꯂꯥꯍꯅ ꯄꯥꯎꯈꯨꯝ ꯄꯤꯌꯣꯅ ꯍꯥꯏꯗꯦ ꯔꯁꯨꯜꯗ ꯍꯟꯗꯅ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯗꯦꯕ ꯊꯥꯗꯣꯛꯑꯕꯗꯣ ꯑꯜꯂꯥꯍꯗ ꯁꯤꯟꯅꯈ꯭ꯔꯣ ꯅꯪ ꯀꯥꯐꯤꯔꯅꯦꯁꯨ ꯍꯥꯏꯔꯨꯔꯅꯨ ꯃꯨꯅꯥꯐꯤꯛꯅꯦꯁꯨ ꯍꯥꯏꯔꯨꯅꯨ ꯌꯍꯨꯗꯤꯅꯦꯁꯨ ꯍꯥꯏꯔꯨꯅꯨ ꯁꯥꯐꯤꯅꯦꯁꯨ ꯍꯥꯏꯔꯨꯔꯅꯨ ꯑꯜꯂꯥꯍꯗ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯝꯇ ꯏꯔꯤ ꯕꯤꯀꯦꯠ ꯃꯅꯨꯡ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯏꯔꯤꯕ ꯑꯩꯉꯣꯟꯗꯅ ꯏꯔꯤꯌꯦ ꯋꯤꯀꯦꯠ ꯃꯅꯨꯡꯗ ꯏꯗꯦ ꯐꯥꯗꯔ ꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯤ ꯌꯥꯎꯔꯤꯁꯤ ꯑꯗꯨꯅ ꯊꯥꯗꯣꯛꯂꯣ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯁꯤꯒꯤ ꯍꯗꯤꯁꯤ ꯌꯥꯗꯕꯁꯤꯡꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯄꯨꯁꯤꯟꯒꯅꯤ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛꯇ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯀꯔꯤꯝ ꯈꯜꯂꯨꯗꯕ ꯑꯁꯥ ꯇꯧꯔꯨꯗꯕ ꯃꯥꯏꯀꯩꯗꯒꯤ ꯆꯩꯔꯥꯛ ꯂꯣꯝꯗ ꯇꯞ ꯇꯞ ꯄꯨꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯈꯪꯅ ꯂꯩꯕ ꯇꯞ ꯇꯞ ꯄꯨꯁꯤꯟꯒꯅꯤ ꯍꯥꯟꯅꯗꯤ ꯆꯩꯔꯥꯛꯇ ꯄꯨꯁꯤꯜꯂꯛꯏꯕ ꯈꯪꯗꯕ ꯃꯑꯣꯡꯗ ꯆꯩꯔꯥꯛ ꯂꯣꯝꯗ ꯁꯨꯝ ꯗꯁꯥꯔꯣꯝꯗ ꯁꯨꯝ ꯀꯔꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏꯁꯤ ꯏꯁꯥ ꯏꯁꯥ ꯈꯟꯊꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯇꯝ ꯄꯤꯒꯅꯤ ꯃꯈꯣꯏꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯒꯤ ꯊꯧꯔꯥꯡꯗꯤ ꯄꯥꯡꯒꯜ ꯀꯟꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯍꯟꯗ꯭ꯔꯤꯁꯦ ꯑꯜꯂꯥꯍꯅ ꯇꯥꯍꯟꯗ꯭ꯔꯤꯕ ꯂꯣꯏꯅ ꯇꯥꯍꯟꯗ꯭ꯔꯤꯕꯅꯤ ꯇꯞꯅ ꯇꯞꯅ ꯄꯨꯁꯤꯜꯂꯛꯏꯃꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯃ ꯋꯥꯠꯍꯜꯂꯛꯑꯦ ꯁꯤꯟꯕ ꯈꯨꯠꯁꯤꯟꯗꯤ ꯀꯟꯈ꯭ꯔꯕ ꯏꯁꯤꯡ ꯑꯃ ꯂꯥꯏꯅꯥ ꯑꯃ ꯀꯣꯔꯣꯅꯥ ꯑꯃ ꯃꯌꯥꯝ ꯁꯟꯗꯣꯔꯛꯑꯦ ꯑꯗꯨꯗꯒꯤ BJP ꯅꯠꯇ꯭ꯔꯒ RSS ꯍꯥꯏꯕ ꯒ꯭ꯔꯨꯞ ꯍꯥꯏꯔꯣ ꯑꯦꯅꯤ ꯑꯃꯅ ꯑꯃꯨꯛꯀ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯐꯠꯋꯥꯁꯤ ꯊꯣꯛꯆꯤꯜꯂꯒ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯃꯨꯁꯂꯤꯝꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯒꯤ ꯑꯦꯒꯦꯟꯁꯇ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯗꯅ ꯑꯗꯨ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯃꯤꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯟ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯗꯅ ꯂꯩꯔꯤ ꯁꯣꯝꯗ ꯑꯜꯂꯥꯍꯗꯤ ꯀꯥꯎꯊꯣꯛꯇꯅ ꯃꯌꯥꯝ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ ꯇꯕ꯭ꯂꯤꯛ ꯖꯃꯥꯠꯅꯦ ꯑꯍले सुन्नत और जमात कर थोंदिंदना बरेली थोन कांगू खरा माई मागी तंजीम मैम होनरीदना अदुम हेंजिल्लेबा दसादी तम तम पुजिलप माले सुम यो कुइद्रे है छि चुमजा चौबा जाप पर सि लाकदा नत्रगा नंगना हाइरुब्रा मखोयदा अवामल पीनाबा मान तौरुब्रा आई तौर थबसिगे अवामल बी होय सिगी हदीस से अल्लाह के रसूलना आयात सिंह से यार के लोर पोतुबो होय यादरी सी ना यार बोर्दी मान पर बोर्दी अवामल आई होय मान पर केदो बोर्दी अवामल बी होय ना अवामल पीगे द मिनन ईमान पर हाइरुब्रा नते आइबने करीब न मोदने हाइजी ꯑꯗꯨꯅ ꯍꯥꯏꯔꯨꯕ꯭ꯔꯥ ꯃꯈꯣꯏꯗ ꯑꯋꯥꯃꯜ ꯄꯤꯅꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯜꯂꯕ꯭ꯔꯥ ꯂꯟꯗꯣꯟꯒꯤ ꯄꯣꯠꯂꯨꯝꯅ ꯍꯥꯏꯗꯤ ꯑꯌꯥꯁꯤ ꯃꯈꯣꯏꯗ ꯌꯧꯍꯟꯕ ꯀꯥꯟꯗ ꯔꯁꯨꯜꯅ ꯃꯃꯟ ꯍꯥꯏꯔꯨꯕ꯭ꯔꯥ ꯃꯣꯏꯗ ꯆꯥꯛ ꯄꯤꯖꯧ ꯅꯠꯇ꯭ꯔꯒ ꯆꯟꯗꯥ ꯄꯤꯌꯨ ꯍꯥꯏꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯁꯨꯝꯗꯒꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤ ꯍꯗꯤꯁꯁꯤ ꯁꯤ ꯂꯧꯑꯣꯅ ꯍꯥꯏꯔꯨꯕꯗꯅꯦꯕ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯤꯁꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯂꯩꯕ꯭ꯔꯥ ꯎꯗꯕꯗꯨꯒꯤ ꯄꯥꯎ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯗꯨ ꯏꯔꯤꯕ꯭ꯔꯥ ꯏꯗꯟ ꯊꯝꯍꯧꯕ ꯄꯥꯎꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯈꯪꯂꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯪꯒꯤ ꯔꯕꯅ ꯑꯝꯇ ꯅꯠꯇꯦꯕ ꯁꯤ ꯍꯥꯏꯔꯤ ꯑꯥꯔꯊꯁꯤ ꯍꯥꯏꯔꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯪ ꯀꯔꯝ ꯋꯥꯒꯅꯣ ꯅꯪ ꯁꯕꯔ ꯇꯧꯗꯨꯅ ꯂꯩꯌꯣ ꯈꯥꯡ ꯂꯩꯌꯣ ꯃꯈꯣꯏꯒ ꯄꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯈꯥꯡꯂꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯪꯒꯤ ꯔꯕꯅ ꯋꯥꯈꯩꯕꯤꯔꯛꯄ ꯉꯥꯏꯗꯨꯅ ꯁꯤ ꯔꯁꯨꯜꯗ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯗꯦꯀꯣ ꯉꯥꯏꯗꯅ ꯉꯥꯏꯌꯨ ꯍꯥꯏꯔꯤꯃꯤ ꯈꯥꯡꯉꯨ ꯍꯥꯏꯔꯤꯃꯤ ꯑꯜꯂꯥꯍꯅ ꯔꯤꯖꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯗꯨꯅꯤꯌꯥꯗ ꯑꯣꯏꯔꯣ ꯑꯈꯤꯔꯠꯇ ꯑꯣꯏꯔꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯉꯛ ꯀꯥꯍꯟꯅꯔꯤꯗꯅ ꯑꯗꯨꯒ ꯑꯣꯏꯒꯅꯨ ꯉꯥꯒ ꯂꯣꯏꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯨ ꯌꯨꯅꯨꯁꯀꯨꯝꯅ ꯌꯨꯅꯨꯁꯅ ꯈꯥꯡꯕ ꯃꯛꯇꯗꯅ ꯑꯖꯥꯕ ꯂꯥꯛꯑꯅꯤꯅ ꯍꯥꯏꯗꯣꯛꯑꯕꯗꯣ ꯑꯗꯨꯅ ꯅꯪꯁꯨ ꯁꯥꯎꯗꯅ ꯑꯖꯥꯕ ꯂꯥꯛꯑꯅꯤꯅ ꯍꯥꯏꯔꯨꯅꯣ ꯃꯥꯅ ꯀꯧꯖꯔꯛꯈꯤꯕꯗꯨ ꯃꯥꯅ ꯋꯥꯖꯔꯕ ꯃꯇꯝꯗ ꯌꯨꯅꯨꯁꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯦꯜꯂꯨꯝ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯔꯁꯨꯜꯗꯗꯤ ꯉꯥꯏꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯇꯥꯟꯅꯗꯨꯅ ꯐꯥꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯍꯥꯏꯗꯤ ꯌꯨꯅꯨꯁꯄꯨ मागे रब की थौजालना लंथोकपिरमगदबनी माबु अहांग समुद्र खोंबांदा निंदा तौदुना तानदुना फाबीरमद्रबदी माबु अहांग समुद्र खोंबांदा निंदा तौदुना आदि लंथोकरमगदबनी अदुबु खंगत पिखिबनी माबु मागे रबना अदुगो ओहनबिखिबनी माबु अफब तौबसिंगी मनुंगदगी अमा सिदा अखोयना खंथबा याबा आयासु यावरी सिदा आयासिदा दुनियादा ख्वाइदे चावबा पैगंबर निदन अल्लाहना खंगला इमेबा पैगंबर नबी सिंगसी
ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯑꯜꯂꯥꯍꯅ ꯗꯥꯏꯔꯦꯛ ꯎꯠꯂꯦꯕ ꯑꯩꯈꯣꯏ ꯀꯨꯔꯥꯟꯗ ꯃꯥꯅ ꯀꯃꯥꯏꯅ ꯁꯣꯏꯈꯤ ꯍꯥꯏꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯗ ꯆꯤꯔꯣꯜ ꯃꯌꯥꯝ ꯍꯥꯟꯅꯗꯩ ꯁꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯀꯣꯛꯇ ꯏꯃꯥ ꯑꯆꯧꯕ ꯑꯐꯕ ꯃꯤꯁꯤꯒꯤꯗꯤ ꯂꯣꯠꯁꯤꯟꯕꯤꯌꯣꯅ ꯗꯤꯟ ꯏꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯁꯣꯏꯔꯕꯗꯨ ꯂꯣꯠꯁꯤꯟꯕꯤꯌꯣꯅ ꯑꯌꯥꯠꯀꯤ ꯃꯇꯥꯡ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯡꯒꯗꯧꯔꯤ ꯂꯣꯏꯅ ꯄꯨꯟꯅ ꯃꯥꯡꯒꯗꯧꯔꯤꯕ ꯑꯃ ꯁꯣꯏꯕꯗꯣ ꯍꯥꯏꯗꯣꯛꯑꯣꯅ ꯁꯤꯗ ꯑꯆꯧꯕ ꯌꯨꯅꯁ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯑꯁꯣꯏꯕꯗꯨ ꯑꯜꯂꯥꯍꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛꯇ ꯈꯛ ꯅꯠꯇꯦ ꯍꯥꯏꯔꯛꯏꯁꯦ ꯑꯇꯣꯞꯄ ꯄꯩꯒꯝꯕꯔꯒꯤꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯈꯪꯒꯠꯄꯤꯈꯤꯕꯅꯤ ꯃꯥꯕꯨ ꯃꯥꯒꯤ ꯔꯕꯅ ꯑꯗꯨꯒ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯑꯐꯕ ꯇꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯜꯂꯥꯍꯅꯅꯦꯕ ꯃꯥꯁꯨ ꯈꯪꯒꯠꯄꯤꯈ꯭ꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯕꯁꯤꯡꯅ ꯅꯪꯕꯨ ꯅꯥꯟꯊꯨꯍꯟꯒꯦ ꯍꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯤ ꯔꯁꯨꯜꯅꯦ ꯍꯥꯏꯁꯤꯀꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅ ꯃꯈꯣꯏꯅ ꯄꯥꯎꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤ ꯇꯥꯕ ꯃꯇꯝꯗꯅꯤ ꯊꯥꯖꯗꯕꯁꯤꯡꯅ ꯆꯥꯒꯗꯕ ꯌꯦꯡꯁꯤꯟꯕꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯁꯤꯒꯤ ꯑꯌꯥꯠꯁꯤꯒꯤꯅꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯜꯂꯥꯍꯅ ꯋꯥꯁꯛꯈ꯭ꯔꯦ ꯅꯪ ꯉꯥꯎꯗꯦ ꯃꯈꯣꯏꯅ ꯑꯦꯡꯉꯛꯏꯕ ꯈꯨꯌꯦꯡ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯉꯥꯡꯉꯛꯏꯕ ꯃꯌꯥꯝꯗꯨ ꯔꯁꯨꯜꯁꯨ ꯆꯤꯡꯅꯔꯛꯏꯃꯤ ꯍꯥꯏꯗꯤ ꯁꯣꯏꯔꯕ꯭ꯔꯥ ꯑꯩꯁꯤ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦ ꯑꯗꯨꯒꯤ ꯇꯁꯜꯂꯤꯁꯨ ꯑꯣꯏꯔꯦꯗꯅ ꯁꯨꯔꯥꯁꯤ ꯊꯥꯔꯛꯏꯁꯤ ꯑꯗꯨꯗꯩ ꯔꯁꯨꯜꯗ ꯑꯜꯂꯥꯍꯅ ꯗꯂꯤꯜꯁꯨ ꯑꯃꯨꯛꯀ ꯄꯤꯔꯛꯏ ꯅꯪ ꯉꯥꯎꯕ ꯍꯥꯏꯗꯔꯦ ꯍꯌꯦꯡꯐꯥꯎ ꯀꯌꯥꯃꯠ ꯐꯥꯎꯒꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯒꯗꯕ ꯃꯤꯗ ꯁꯤ ꯄꯥꯏꯕ ꯀꯥꯟꯗ ꯃꯌꯥꯝ ꯍꯥꯏꯔꯛꯀꯗꯧꯔꯤ ꯃꯑꯣꯡ ꯃꯁꯤ ꯉꯥꯎꯔꯦ ꯃꯁꯤ ꯑꯣꯟꯅꯔꯦ ꯗꯨꯅꯤꯌꯥꯗ ꯃꯌꯥꯝꯅ ꯆꯠꯅꯗ꯭ꯔ ꯄꯣꯠꯁꯤ ꯃꯥꯅ ꯄꯥꯏꯗꯅ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯍꯥꯏꯔꯛꯑꯦꯅ ꯑꯗꯨꯒꯤ ꯃꯤꯗꯨꯅꯁꯨ ꯅꯁꯤꯍꯠ ꯑꯣꯏꯗꯣꯔꯤꯃꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯈꯥꯅ ꯌꯦꯡꯁꯤꯜꯂꯛꯑꯦꯅ ꯈꯜꯂꯣ ꯁꯥꯊꯤꯕ ꯗꯟꯗꯤ ꯎꯠꯂꯛꯑꯦꯅ ꯈꯜꯂꯣ ꯈꯥꯡꯒꯗꯧꯔꯤꯃꯦꯕ ꯑꯩꯈꯣꯏ ꯁꯤꯗꯅꯕꯨ ꯑꯩꯈꯣꯏꯗꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕꯗꯩ ꯇꯥꯈꯠꯅꯩꯗꯅ ꯍꯦꯛꯇ ꯋꯥꯍꯩꯅ ꯄꯤꯍꯧꯕꯗꯩ ꯀꯨꯝꯅ ꯍꯧꯕꯗꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯄꯥꯎꯖꯦꯜ ꯑꯃ ꯅꯠꯇꯅ ꯇꯩꯕꯝ ꯄꯨꯝꯅꯃꯛꯇ ꯁꯤꯁꯦ ꯑꯜꯂꯥꯍꯒꯤ ꯄꯥꯎꯖꯦꯜꯅꯦꯕ ꯇꯩꯕꯝ ꯄꯨꯝꯅꯃꯛ ꯆꯨꯔꯨ ꯂꯣꯟꯕ ꯅꯠꯇꯦ ꯁꯗaqallahu al-azim